토키버티 데타틴 게 토독시다 본사콘 게 미트라니판 tamelong gi rongmai masa ma nagaleng gi napam sama mi kun waina phakhiba adudo ngasi ayuk ta mi tramari di mkhoina release tawbire akhoi gi mkhan gi khunda sinabire adubo asida akhoina banner theliba mi truksi hujiksi akhoi gi khutte sinade adudi gi akhoina ngasi si asida akhoina lebliba mafam si mkhan gi lamni amuka thoraga akhoi ga mkhan gi border si kun khugi lamni asida leiribisi 57 mountain geri sipaising na leiribisi mkhoi se akhoi gi lamda leiribani akhoi na mkhoi gi piraga mkhoi leiribani aduna mkhoi na akhoi bunung sibigani habigi akhoi gi asa tauraga akhoi ngairibani akhoi na hydrosum khoi akhoi bunung sipam thoe habse akhoi gi thajabani adu bunga se mkhoi na mi purakpasida asi mi truksi sudadana purakpani na ngasi akhoi na ngasi 57 ge regiment sing akhoi na haining badi asim mitruksi siribra hingbra akhoi gi asada di hingya habi asa leitre si khabso sibegi do pibio hinglebso hingbegi do pibio ado natrega na akhoi na thiriya akhoi na chathariya haina akhoi bu themra ga leibisi hoje akhoi na pi miam leibisi asi gi 57 gi regiment sing akhoi respect tabu gi asi get to thogai demne si gi akhoi thogai bida akhoi gi right leye akhoi gi lamne habsi akhoi aina haige aduga ngasi si hoji phangdriba mi napa truksi ngasi numit hojik bibio phangdri phawba nakhoi ye response phajaba akhoi pigani sirep so sina pige hinglep so hingna hingbigi masadu pige habige response pidri phawba mambra thengbra hayeng nongan lakpra makhoi ye response phajaba phangdri phaw akhoi phamgani habsi Kobru Range Women Union Kalatumbi the Ladyba, Naga Forum, Naga Women, Hopum the Maki, what it need, have see, a Hoi Mipum Cutting Maki, Mohoti Gaina, Hydropone.